Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Kanglaipa apunba kholaugi update gi lokhochorake Kukiland Piba Yaroi Jolen oina pigadabani haina since world really chatkhre. Myanmar da KIA and PDF na Kachin state ta junta camp singdagi lausin khre. Kuki singna liangmai naga nupi ama furakpagi mayokta matam kaktana ban handokpa lepa leitana chathari. Kuki ki bunker sanaba wa honba saktiman gari ama lambi da tayar paithokre. Manipur gi lan khul ngakpa sing NIA amasung CBI gi case na nambo pore. Uyokching sabol posta CRPF Kangpopi police amadi Kuki terrorist puna laiminari haina iduning thau na numit humni mamangda thagatkiba status adugi iduning thau gi commenta CRPF personal taraga manga khaktang mafam aduda lairi haikibagi yamna kupna Khangba wafam adu verify taunanaba center dagi official team amana surprise visit check ta chatringagi mamangda cycle da taba CRPF amadi Kuki inpi da advance oina paulik oikre maram aduna ngasi dagi CRPF personal humpu matam kharagi oina uyokching sabol post ta thamnana batauri center official team gi surprise visit hek lakpa loikibaga amulak thokani CRPF amadi Kuki inpi na visiting official singda iduning thaugi social media da thagaliba report adu aranbani haina proof taunanaba kanna honari natragadi makhoigi mathakta higher authority dagi action lorakpa yai haina khanbagini iduning thaugi lens yamna sharp oi aduna every movement adum khangani additional CRPF personnel kaya lairi natraga lauthokre haiba by5 village chief na saitugi konsa khulyang mai naga villager singi mathakta irang thok nanaba sinbagi first information report FIR ama register taugadori by5 chief na konsa khulyang mai naga villager singi mathakta FIR register tauringai process manungda kariguma lyang mai naga singa violence thorokpa targadi Kuki village volunteer singna more technopal tuibong turchanpur cycle molbong saparmaina amadi Chandel district ta leiba naga singda attack tauba hawragani leimakhong site su attack taunana ba fit oina ready da layu Manipur da naga masing yamde pung kharagi manungda lotion mangamgani Furup masal nungsinadana ba social media da toknga sandokpa singda chief minister na warning taukre Furuf Kanglup marakta nungsinadana ba social media da tonga sandokpa sing thidoktuna makhoigi mathakta chapchaba thabak lokhatkani haina chief minister nongthumam birena kanma warning taukre CM secretariat ngasi pangthokiba relief camp sing da lairiba internally displaced person IDP lising manga ga chani ga kun manga da lupa lising manga yenthokpagi thoromda Kanglup Furuf marakta yingthina na ba social media da tonga sandokli ba lo thugai ba miyoi sing thidoktuna makhoigi mathakta chapchaba thabak lokhatkani haina warning tawraduna Mari lenaba department singda makhoi bu thidokna ba khangan kre haina phongdokre relief camp ta laiba labor card paiba mioi singi macha masu larik tambada sel gi mateng pinaba paikhatpa khanaba scheme gi makhada labor card paiba singda santhang adu yenthokpani apunba senfam lupa 2,89,55,000 gi senfam sing DVT gi khuthangda beneficiary singda khang phanganki Chief Minister na makha taraduna lairiba lenga asigi pandam di leiminari ba Furup sing nungsi chanana leimina ba haiba sini maram asina Furup marakta nungsinadana ba amadi lamdam asigi ingtapa thugaina ba honarakpa singi mathakta lengangna kanba action lawgani miyamna su pau ama natraga information ama phangba matamda madugi achumba amadi asengba khangdringaida pau adu miyamda share tawbiganu haina su Chief Minister na phongdokhi Kumza 2023 gi May 3 dagi Manipur da thorakliba irang asina maram oiduna hakthengna soal laba mioi singi damak lenga asina paikhaliba thabak thoram singi matang da paladuna Chief Minister nongthumam birena hai maru oina relief camp sing da changja famlau duna lairiba IDP singi macha masu singi larik lai su tambada soihan Danaba lengakna thabak lokhatuna lakli irang asina maram oiduna mayumakai mai thabi khraba amadi thudek pi khraba relief camp ta changja famlauriba mioi sing da lengakna financial assistance Piduna lagliba sigi saruk ama oina relief camp ta laiba labor card paiba singi imung manungda macha masu sing mahai tamna baga mari lenana lupa lising manga gi senfam pumna relief camp ta laiba labor card paiba mioi lising manga ga chani ga kun manga da ngasi yenthokpani atopa mioi marifu amana lupa lising tara piragani haina su Chief Minister na lauthokhi lanjani reba mioi sing asigi damang makha tana tawba ya bathabak sing amadi makhoigi tung koinagi Oina amuk hanna masagi infamda ingna chikna khunda laita hannaba lenga asina soidana maki thabak lokhatkani amadi lenga asina Manipurda amuk hanna ingtapa purakna ba miyam bungak sena ba kan mathabak sing lokhatkani haina su Chief Minister nongthuma birena phongdokhi birena hai India gi manungda miyam amadi lenga ki marakta khwaidagi social activities sing interest tawbasi Manipur lengakna miyamda
Santhok leitana Manipur chaukhotpa yaroi. Yum khara saraga car khara tonglaga chaukhole haiba yaroi. Lengak asi laktringaida miyam amadi lengaki marakta gift kaya leramki. Police amadi miyam gi marakta phaba mari leramde. Police ubada miyam aduki matik kinaramki adubu lenga asi lakpadagi ahongma kaya lagle. Police ka miyam ga afaba mari leinare haibaga loinana irang asi hek horakpadagi ngasi phauba. Lamdam asi kannabagi-damak achumba chaba khangdri haiki. Manipur kanagi-damak politics tawrakhibani. Manipur kan mangamloidaba oirabadi politics tawrabagi kanaba leite. Leibak kanbada akiba leibasing ifrup amadi nachal nachi yontokadaba mi oirabadi politics tawbiganu. Nafurupki-damakta lepangamgadaba amadi akiba leitana thabak tawbangamgadaba oirabadi politics tawbiu haiki. Editorial Kalamo Kangla Pawdagi Laokhre Landaragli-basing laksil-labadi wathoki waroisin purakpangamgani. State asigi anauba governor oina wasak laukraba Yaroi Kumar Balana Manipurgi hauzik oriba security gi matangda review meeting pangthokhiba aduna Kuki singna loikham naidaba irang satharagliba sigi waroisin puraknaba honabada chauna mateng oigiragani haibagi thajaba lei. Security meeting aduda maru oina law and order gi fibam amadi border area da akhannaba mieng thamlaga khanaki. Maduga iroinana Manipurgi mahausa-gi tangdu leitaba fibamda hanjilaknabagi thabak thoramsing amadi coordination leina thabak pangthoknaba khanakhiba aduda state asida violence soaliba miscreantsing NSA da fajinnaba DGP da khangankibasing aduna irang laksinaba karigumba kharadi uba fanglakani. Governor Yaroi Kumar Balana chair lauduna pangthokhiba Unified Command gi fibam aduda state asida hauzik oriba security gi fibam yamna kopna review tawkhi. Central Armed Police Force ki makok thongba official kaya yauna pangthokhiba review meeting aduda tha kun helaklaba irang asi laksinaba lamhen tuhenbasing na miyamda khudongthiba thokannaba honaraglibasing gi mathakta chahi ama karigumba makhal amatagi trial chathadana kaisum sangda fajinduna thambagi mapangal piriba NSA 1980 na chingba law singi makhada chapchaba legal action lokhanaba kanma paukta pikhi. Adubu laibak thibadi review meeting aduda India government na suspension of operation sugi matam loikraba chinkuki jo militant singna sugi ground rule gi wangmada criminal gi oiba thawong sing chathaduna mitei miyam hatpa amadi yum kaina chingba mai thabagi thabak sing asigi matangdadi khanabagi wafam press na phangba ngamde adubu haukiba chahi 2023 gi November 18 da Union Home Ministry amadi state lenga yauna peace agreement sign tawnakhiba Manipur gi khwaidagi liba insurgent organization ama oiriba pambaina luchingba UNLF kangbuna ceasefire ground rules khongwai nei haibagi matangda pukhalakhi haibasi laibak thibani. Manipur da haujik tholiba irang asi haukiba chahi 2023 gi May 3 dagi logi wangmada ngamkhai lana changsilakiba chinkuki jo narco terrorist sing amadi shuda leiba Kuki kangluf khila lauba singna sogi ground rule thugai duna leiba asigi apun masaktam da singna duna landaba horakhibani. Asiguma langi afaba khusokulai paiba terrorist sing aduna kari su khangjadaba lamdam asida khundariba Kuki kangluf ki mioi singbu chingoi oina sizinaduna mitei miyamgi mathakta war crimes athariba wathok asibu Kuki amasung mitei anigi marakta thokpa irang oina uhannaba honari. Chin Kuki jogi khulai paiba sing asina Manipur da chatharagliba crime sing asigi nunggi oiba pandamdi Manipur gi apun masaktam mache tana thugairaga Kuki terrorist singi oiba tonganba laibak jalingam semba haibasini. Wafam asi makhoigi aronba jalingam file amadi Kuki kangluf ki Kotuna singba tongan-tonganba organization singna print amasung electronic media gi khuthangda thadorokpa cherol singda separate administration Kukiland sembagi wafam phongna demand tawba leiri. Masida natana state asida lengaklon gi thogai pangbada yawba Kuki MLA tarana lengak pathap ki kanglon thugaiduna separate administration gi demanda phongna sogotpa cherol thokpada natana akanba kholau media gi khuthangda lawba leiri leiba asigi lengak pathap amadi lobu singna duna war crimes athari balamhen tuen basingi mathakta India lengak ki maikai degi logi oiba action lokhanna ba hona bagi mohota lana amadi apun bagi saktam ngliba mitei miyam bulaksina ba tharang lokhatpa tarabadi madu aranba amadi yonglei melai naiba khunthangni haina loroida bagi maram leite. Central amadi state lengak na thawong asidagi khongpam handokta ba tarabadi miyam na pun bagi saktam da singna ragliba singi mayokta lebliba firef ki ona taina bada lengak ki thawong gi mayokta oina leblabadi lengak ki hena kok chikpa oirakadaba leibana landarakhiba singbu hana laksilabadi Manipur wathoki waroisin purokpa ngamgani haibasi khangbigi tangai fadaba lei.